Hayeng Mars ki tarik mari Mesh Rasi gi lucky number asi 3 oibana gold color natraga yellow color gi langama hakchang da pakpiba natragana purse ta natragana handbag ta haptuna chatpiba kanagani. Brisha Rasi gi lucky number na 2 ni maramaduna angauba masugi langama hakchang da pakpiba natraga purse ta hapiba phai. Mithun Rasi gi lucky number na 9 ni Maramasina yot matek ama isaga loina biu natragana purse ta haptuna chatpiu. Karkat Rasi gi lucky number na 4 ni Maramasina asangba masugi langama purse ta haplaga chatpiu natraga hakchang da pakpiu. Singha Rasi gi lucky number na 2 ni angangba masugi langama hakchang da pakpiu natragana purse ta haplaga chatpiu. Kanya Rasi gi lucky number 9 ni apokpi ima natragana ahal oiraba nupi singdagi bor nibiba kanagani. Tula Rasi gi lucky number na 3 oi maramasina marol thoktaba jiba singda asa thak tambiu. Brishik Rasi gi lucky number na 5 ni maramasina isana pamjaba machugi firan ama ariba u natragana sana khongnang amada katpiba phai. Dhanu Rasi gi lucky number na 2 ni Thabak chathokpa matamda laibakta sindur nambiu natragana chandon thillaga chatpiu. Makar Rasi gi lucky number su 2 oi asangba machugi khungup tongbiba natragana khongrau natraga furit oina lepiba su yai. Kumbha Rasi gi lucky number na 8 ni angauba machugi phi machet ama natragana lang purse ta natragana handbag ta haplaga chathokpiu. Minna Rasi gi lucky number na 6 ni copper natraga kori machugi posak ama natragana lang hakchang da pakpiba yai natragana purse ta haplaga chatpiu.